Kolkata da hantak pangthokiba 13 suba National Open Taekwondo Championship da Laira Fighters Club Uripok ki Taekwondo sanaroi singna gold 12 silver taruk punna medal 19 laurakre saru yaruba sanaroi sing Imphal gi Beauty Android International Airport ta myamna taramna okre taramna okpagi thoramadu da team coach edition konthozamna TOMTV da hai Mamang Jahi Kumjali Singani Kunmanga gi December Kunmapan amasung kuntra da Kolkata gi Mantos Estate pangthokiba 13 suba National Open Taekwondo Championship da Laira Fighters Club ki sub junior junior amadi cadet sanaroi singna Kurogi da gold medal manga silver ani pomse individual da gold mari silver ama pomse group da gold ahum amadi silver ahum punna medal 19 lauki haina mangna fongdoki handak chachoiba championship 11 national open haitare aduga akoina chachoiba team sina all Manipur Taekwondo Association gi makhada unit yam yame aduga akoi di Uripok unit khatangi ne oja mayam akoi de mathak thomo oja mayam ju yaugre asai pung 8 da thokpa da yaugre haitare oda thengjagre akoi Uripok unit ki ne Uripok ki oina de akoi gi gold medal 23 loroga silver loroga lai haitare